Hello friends, ngasisu mayam gi mukta no video om putun laksari ko video se akoi gi yek salai gi Apokpa Khuramba haiba tare akoi mamangai matam dagi chanarak bane haujisu dum chanari ko masigi matang da samlappa video hai tare mayam na dilui khangbiram lagani ko adu sum remind tok jabane aina haibda soikhiba lankhiba yaw taragasu apang bana jani nanauni khanbiraga mayam na ngakpi gene haiba wafam se thamjage adu hanba sidi sum hanbagi sina koigi yek salai gi hanbo ina mangang yek che masigi mu hana thamjage ko mayam sum meng tabisi ingagi trawani pan ba than sagon se numit ki numit yunglam dai da pueba ai koigi mangang yek che aduna machuna angang boi ba isingna nungjeng dagi ising oiga da ba lana tham koi thamna khenjong je lei werga na thambal angang ba ada hai werga na thamchet ade nga na sareng angang ba ko sing oigana sai ad mai oigana mai thang tare tegi oigada thang na sak thang ad na haiba ne urum koigi urum oigada sini mathang asina koigi luwang yeki oiba Apokpa Khuramba se masigi matang damu haijage ko wakching trying to ni pan ba irai numit na mapung pha na nga ba matam da pueba koigi yek chal luwang yekse ad mai machuna angobone isingna lamphen dagi oigada ba lana layai leina melei haidi kihom singna haikru ngadi sareng awawba thangdi tondumba maidi khoiju mai ade na haibadi ukhok maton haibasu oigadaba ko aduga mathangi yek salai sina khuman yek salai masigi Apokpa Khuramba gi matam hairagana sajibu thagi trawani panba laiba pokon mitki numidang nongyai da pue machuda bo machu oigadaba leidi leisang kwaklei haidi haibung ladi changbi la adege kwakla ade ngadi sareng amuba singdi chakhau thangdi tonkakpa isingdi pumlendagi nahaibadi pungphai ne masina akogi khuman yekki haitare ko khuman yek chalai gi mathangi sina akoi angom yek chalai gi Apokpa Khuramba gi haitare ke matam sina ingen thagi nimang trying to ni pan baning thokaba numit ki ayukta pui machudi napu machu isingdi kongba mairem bitagi ladi larongni leidi tharu angoba haidi haibong ngadi sareng angoba singdi upal maidi maiba singlaga lawani thangdi bukak thang nahaibadi tairene ngi yek salai sina moirang yek salai gi Apokpa Khuramba gi afama matam haitare lamta thagi nimang trying to ni pan ba thangje numit ki numidang da pue machudi napu na langba isingdi loktak tagi ladi khangra leidi yerumlei haidi kangrau ngadi sareng napu singdi kuhi maidi maithang humlak tagi logani thangdi yanba thoksaba na haibadi nauhingni aduga mathangi yek salai asina khoi khangan ba yek salai gi Apokpa Khuramba gi matam sina kalen thagi nimang trani panba nomaijing ayukta poe machudi mangra machu ama isingdi laitangdagi ladi laihowla leidi laisang haidi haiba singdi singyen chin natraga haikreng maidi laikham maiwaidagi ngadi sareng ngangna langba thangdi chinnaiba nahaibadi napi nasonne akoigi sarang laisang them yek salai sigi Apokpa Khuramba gi matam Faiden thagi kuntrungni panba yumcha khise numit ki ayukta poe machudi sangna wauthangna ne isingdi takyen dagi ne ladi changbi layai thamna itabane leidi leisang haidi hainam haimanam naiba ngadi sareng sangna langba thangdi khuthong thang singdi nongleisang maidi maithang mangarak tagi logani na haibadi napi singbi ne aina palliba polam singase akoigi yek chalai amaga amta manaroi ko ona yek chalai amaga manadabana maram oraga mangang borasu lungang borasu khuman borasu mathang leiriba yek chalai tarese masigi manadaba singsigi magi apamba apokpa akoigi apokpa haitare ka apokpa vdio bendo anigi magi pamjaba mathelu koi haitare ka luk horaga katkadabne phiseng setlaga katkadabane mayam haitare ko aduda niningba nigadabane nibe matamsu koigi apamba pangni niba yade mai matam leiko nibase ekta aina koi apamba thekta pangni nibasu yabana magi matang matam haibamsu leidi lebena ado akhangba dum tanabiyo lamansingdgi haitare ado
ꯑꯗꯣ ꯑꯂꯝꯕꯁꯤꯡꯅ ꯁꯨꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕꯁꯦ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏ ꯐꯨꯡꯒꯥ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯑꯗꯩ ꯄꯨꯛꯂꯦꯟ ꯄꯣꯛꯄ ꯈꯨꯔꯝꯕ ꯐꯨꯡꯒꯥ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯑꯗꯩ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯄꯨꯛꯂꯦꯟ ꯄꯣꯛꯄ ꯈꯨꯔꯝꯕꯅ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯅ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯐꯨꯡꯒꯥ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯄꯨꯛꯂꯦꯟ ꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯑꯗ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯝꯂꯞꯄ ꯑꯃꯇꯪ ꯍꯥꯏꯖꯒꯦꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯁꯨꯗꯣ ꯑꯩꯅꯁꯨ ꯍꯥꯟꯅ ꯁꯨꯝ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯄꯪꯕ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯦꯝꯖꯕꯅꯤꯀꯣ ꯑꯩꯒꯤ ꯀꯟꯇꯦꯟꯠꯁꯦ ꯑꯗꯨꯅ ꯑꯁꯨꯝ ꯃꯊꯪ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗꯁꯤꯗꯤ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯑꯄꯣꯛꯄ ꯈꯨꯔꯝꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯝꯂꯞꯄ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯒꯤ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯐꯪꯉꯛꯄ ꯅꯣꯂꯦꯖꯇ ꯃꯌꯥꯝꯗ ꯁꯨꯝ ꯄꯥꯎꯗꯝꯖꯒꯦ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯑꯍꯥꯟꯕꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯨꯡꯒꯥ ꯑꯄꯣꯛꯄ ꯈꯨꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯊꯥꯗꯅ ꯃꯆꯥꯅꯤꯄꯥ ꯅꯤꯕ ꯑꯣꯏꯒꯗꯕ ꯍꯥꯏꯕꯗꯤ ꯃꯆꯥꯅꯤꯄꯥ ꯅꯤꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯅꯤꯖꯒꯗꯕꯅꯤꯀꯣ ꯂꯥꯡꯕꯟ ꯊꯥꯗꯅ ꯃꯆꯥꯅꯤꯄꯥ ꯅꯤꯒꯅꯤ ꯑꯗꯨꯒ ꯏꯉꯥ ꯊꯥꯗꯅ ꯂꯟ ꯅꯤꯒꯗꯕ ꯑꯗꯨꯒ ꯄꯣꯏꯅꯨꯡ ꯊꯥꯗꯅ ꯄꯨꯟꯁꯤ ꯅꯤꯒꯗꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯍꯤꯡꯕ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯍꯤꯡꯕ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯦ ꯀꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯍꯤꯡꯕ ꯉꯥꯛꯇ ꯑꯗꯨꯒ ꯀꯜꯂꯤꯕ ꯃꯤꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ ꯑꯗꯣ ꯑꯔꯦꯝꯕꯗꯣ ꯑꯩꯈꯣই ꯀꯜꯂꯤꯕꯁꯤꯡꯗꯨꯒꯤ ꯆꯥꯕ ꯉꯝꯍꯧꯗꯕ ꯂꯦꯝꯍꯧꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯩꯅꯨꯡꯗ ꯐꯨꯝꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯣ ꯃꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕꯒꯤꯁꯦ ꯐꯨꯡꯒꯥ ꯑꯄꯣꯛꯄ ꯈꯨꯔꯝꯕꯒꯤꯁꯦ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯒꯩꯗꯨꯒꯤ ꯄꯤꯕꯥ ꯑꯍꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯀꯠꯀꯅꯤ ꯑꯗꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏ ꯇꯧꯒꯅꯤꯀꯣ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯒꯩ ꯄꯨꯝꯅꯃꯛꯅ ꯆꯥꯗꯨꯅꯦꯕ ꯃꯗꯨꯗ ꯁꯥꯒꯩꯗꯨꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏꯕꯛꯁꯦ ꯉꯥꯛꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯤꯖꯒꯗꯕ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯁꯤꯅ ꯄꯣꯛꯂꯦꯝ ꯄꯣꯛꯄ ꯈꯨꯔꯝꯕ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯥꯒꯩꯗꯨꯒꯤ ꯊꯣꯡꯕ ꯍꯩꯕ ꯃꯤ ꯑꯃꯅ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯁꯥꯒꯩꯗꯨ ꯃꯌꯥꯝ ꯆꯥꯒꯗꯕ ꯑꯇꯣꯞꯄ ꯁꯥꯒꯩꯅ ꯅꯠꯇꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯉꯥꯛꯇ ꯅꯤꯖꯕ ꯍꯥꯏꯇꯥꯔꯦ ꯅꯤꯕ ꯍꯥꯏꯕꯁꯤꯗꯕꯨ ꯑꯐꯕ ꯉꯥꯛꯇ ꯅꯤꯗꯅꯀꯣ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕ ꯈꯨꯗꯤꯡꯃꯛꯇꯣ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯕ ꯋꯥꯅꯤꯀꯣ ꯄꯣꯛꯂꯦꯝ ꯄꯣꯛꯄ ꯈꯨꯔꯝꯕꯁꯤꯅ ꯉꯁꯥꯏꯒꯤ ꯄꯣꯛꯂꯦꯝ ꯄꯣꯛꯄ ꯈꯨꯔꯝꯕꯁꯤꯒ ꯀꯟꯐ꯭ꯌꯨꯁ ꯂꯩꯇꯅꯕ ꯈꯤꯇꯪ ꯍꯥꯏꯖꯧꯋꯦꯀꯣ ꯄꯣꯛꯂꯦꯝ ꯄꯣꯛꯄ ꯈꯨꯔꯝꯕꯁꯤꯒ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕꯁꯤꯒ ꯃꯥꯟꯗꯤ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯃꯔꯣꯝꯗꯗꯤ ꯃꯥꯟꯅꯔꯤꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯈꯤꯇꯪ ꯃꯥꯒꯤ ꯃꯇꯝ ꯄꯨꯡꯐꯝ ꯃꯇꯝ ꯈꯤꯇꯪ ꯈꯦꯠꯅꯕ ꯈꯛꯀꯤ ꯋꯥꯔꯤꯅꯤꯀꯣ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯄꯨꯛꯂꯦꯟ ꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯁꯦ ꯑꯗꯣ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯁꯦ ꯑꯍꯥꯟꯕꯗ ꯐꯨꯡꯒꯥ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯁꯥꯒꯩ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯄꯨꯛꯂꯦꯟ ꯄꯣꯛꯄ ꯈꯨꯔꯝꯕꯅ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯨꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯥꯛꯄꯤꯔꯝꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯄꯪꯕ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯍꯥꯏꯔꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯉꯩ ꯃꯇꯝꯒꯤ ꯆꯠꯅꯔꯝꯕ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯁꯦꯝꯃꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯒꯤ ꯅꯣꯂꯦꯖ ꯁꯨꯝ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ